ꯐꯖ ꯁꯤꯠꯇꯦꯅꯦ ꯅꯪ ꯃꯊꯛꯇ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯍꯥꯏꯔ ꯆꯠꯂꯤꯅꯦ ꯌꯥꯔꯣꯏꯅꯦ ꯑꯗꯨꯗꯤ ꯌꯦꯡꯅꯤ ꯀꯌꯥꯝ ꯆꯥꯎꯋꯦ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯑꯩꯈꯣꯏ ꯁꯥꯏꯅ ꯑꯩ ꯃꯁꯥ ꯉꯝꯗꯕꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯎꯠꯂꯛꯀꯦ ꯍꯨꯔꯥꯟ ꯍꯨꯔꯥꯟꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯒ ꯑꯩꯒꯤ ꯃꯁꯛꯁꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯏꯅ ꯎꯠꯆꯔꯛꯀꯦꯀꯣ ꯇꯨꯝꯕ ꯁꯛꯐꯝ ꯌꯥꯝ ꯀꯥꯏ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯆꯥꯁꯨ ꯍꯧꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯆꯥ ꯉꯥꯡꯕ ꯊꯛꯀꯅꯤ ꯃꯥ ꯆꯥ ꯉꯥꯡꯕ ꯂꯣꯜꯂꯛꯑꯣ ꯆꯉꯥꯡ ꯂꯣꯜꯂꯛꯑꯣ ꯀꯣꯐꯤꯗꯣ ꯈꯥ ꯌꯥꯝꯅ ꯆꯉꯥꯡ ꯑꯣꯏꯅ ꯊꯛꯀꯦ ꯏꯃꯥ ꯏꯆꯥꯒꯤ ꯐꯤꯕꯝꯗ ꯃꯉꯣꯟꯗ ꯊꯕꯛ ꯈꯔ ꯇꯧꯍꯟꯒꯦ ꯇꯧꯅꯤ ꯑꯗꯨꯝ ꯑꯩ ꯔꯤꯌꯦꯛꯁꯟꯁꯨ ꯌꯦꯡꯁꯤ ꯁꯥꯎꯅ ꯏꯁꯧ ꯂꯥꯡꯅ ꯁꯨꯗꯣꯏꯅꯤ ꯑꯗ ꯇꯨꯃꯤꯟꯅ ꯎꯔꯥꯅ ꯀꯥꯞꯄꯒ ꯌꯦꯡꯍꯜꯂꯒꯦꯀꯣ ꯑꯩ ꯌꯥꯝ ꯊꯤꯅ ꯍꯦꯟꯖꯜꯂꯦ ꯑꯃꯨꯛꯀ ꯕ꯭ꯔꯥ ꯀꯥꯡ ꯑꯝꯇ ꯍꯥꯏꯒꯠꯂꯔꯣ ꯑꯩ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯀꯥꯡꯈꯜ ꯑꯝꯇ ꯍꯥꯏꯒꯠꯄꯤꯔꯔꯥꯎꯕ ꯑꯩ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯥꯡꯈꯜ ꯍꯥꯏꯒꯠꯂꯔꯥꯎ ꯑꯩ ꯈꯪꯗꯦ ꯑꯩ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯥꯛꯑꯣ ꯈꯟꯅ ꯄꯥꯎꯕ ꯃꯆꯥ ꯎꯗ꯭ꯔꯤꯕꯣ ꯃꯆꯥ hello Anten good morning ꯀꯥꯡꯈꯜ ꯍꯨꯒꯠꯂꯨꯕ ꯑꯩ ꯉꯁꯤ ꯏꯁꯤꯡ ꯄꯥꯏꯔ ꯑꯗꯨꯅꯅꯦ ꯑꯩ ꯀꯩꯅꯣ ꯄꯣꯠ ꯆꯩ ꯈꯔ ꯇꯧꯕꯗꯣ ꯊꯣꯡꯕ ꯊꯥꯛꯄ ꯀꯩꯀꯥ ꯑꯩ ꯅꯣꯡꯃ ꯑꯩ ꯀꯔꯤꯝ ꯇꯧꯕ ꯉꯝꯃꯣꯏ ꯃꯃꯥ ꯈꯣꯡ ꯍꯧꯔꯛꯏꯔꯣ ꯍꯥ ꯑꯅꯥꯕꯗ ꯈꯣꯡ ꯍꯧꯔꯛꯏꯔꯣ ꯀꯣꯛ ꯁꯥꯏꯔꯣ ꯑꯩ ꯍꯧꯖꯤꯛ ꯃꯈꯅꯥꯎꯁꯨ ꯅꯥꯏ ꯃꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯗꯦ ꯈꯤꯇꯪ ꯁꯥꯏ ꯑꯩ ꯈꯅꯥꯎ ꯅꯥꯕꯗ ꯂꯣꯏ ꯏꯁꯤꯡ ꯄꯥꯏꯔꯣꯏ ꯏꯁꯤꯡ ꯄꯥꯏꯕ ꯉꯝꯃꯣꯏ ꯏꯁꯤꯡ ꯑꯁꯥꯕ ꯑꯩ ꯉꯁꯤ ꯄꯨꯔꯥ ꯗꯤꯟꯁꯤꯡ ꯏꯁꯤꯡ ꯄꯥꯏꯗꯅ ꯆꯤꯡꯒꯦ ꯑꯩ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯕ ꯆꯤꯡꯗꯤ ꯃꯄꯥꯟꯗ ꯁꯪꯉꯨꯗꯅ ꯈꯅꯥꯎꯁꯦ ꯅꯥꯕꯗ ꯋꯥ ꯉꯥꯡꯕꯗ ꯆꯅꯨ ꯃꯃꯥ ꯀꯩꯗꯧꯔꯤꯅꯣ ꯃꯃꯥ ꯆꯠꯀꯦꯔꯣ ꯄꯄꯥ ꯂꯩꯔꯤꯗꯨꯅ ꯅꯃꯥ ꯃꯃꯥ ꯅꯥꯔꯤ ꯂꯥꯛ ꯄꯄꯥꯒ ꯆꯥ ꯂꯣꯜꯂꯁꯤꯅ ꯅꯪꯒꯤ ꯆꯥ ꯊꯛꯀꯗ꯭ꯔꯥ ꯃꯆꯥ ꯅꯪꯒꯤ ꯆꯥ ꯊꯛꯀꯗ꯭ꯔꯥ ꯃꯆꯥ ꯄꯤꯔꯣ ꯄꯄꯥ ꯄꯤꯔꯣ ꯁꯤ ꯄꯤꯔꯣ ꯂꯥꯏꯇꯔ ꯄꯤꯔꯣ ꯃꯥꯡꯒꯅꯦꯕ ꯁꯦ ꯄꯤꯔꯣ ꯄꯤꯔꯣꯕ ꯉꯥꯛꯇꯪ ꯄꯥꯏꯖꯔꯅꯤ ꯄꯨꯔꯣ ꯑꯩ ꯃꯆꯤꯟ ꯊꯤꯒꯦ ꯍꯥꯟꯅ ꯆꯥꯗꯣ ꯑꯩ ꯉꯁꯤ ꯏꯁꯤꯡ ꯑꯃꯨꯛ ꯄꯥꯏꯔꯣꯏꯀꯣ ꯏꯁꯤꯡ ꯄꯥꯏꯔꯣ ꯑꯆꯥꯄꯣꯠ ꯊꯝꯃꯦꯕ ꯑꯩꯅ ꯁꯤ ꯑꯉꯥꯡ ꯀꯩꯗꯧꯒꯅꯤ ꯑꯃꯅ ꯆꯦꯠ ꯈꯨꯝꯃꯨ ꯃꯆꯥꯅꯪꯒꯤꯁꯦ ꯀꯩ ꯆꯥꯅꯤ ꯑꯃꯅ ꯊꯣꯏꯕꯤ ꯇꯟ ꯄꯨꯔꯛꯑꯣꯏꯒꯦ ꯃꯆꯤꯟ ꯊꯤꯕ ꯃꯁꯤꯡ ꯁꯦꯡꯗꯅ ꯇꯟ ꯆꯥꯒꯦ ꯃꯁꯤ ꯑꯗꯨ ꯃꯆꯤꯟ ꯍꯥꯟꯅ ꯊꯤꯔꯨ ꯏꯁꯤꯡ ꯑꯁꯥꯕ ꯂꯩꯌꯦꯕ ꯁꯤ ꯀꯥꯏ ꯁꯦꯡꯗꯣꯔꯤꯒꯦ ꯅꯪ ꯌꯥꯝ ꯅꯥꯕ ꯅꯥꯁꯟꯅ ꯍꯧꯒꯠꯂꯣ ꯍꯣꯏ ꯆꯤꯡꯕꯅꯤꯗꯣ ꯆꯤꯡꯗꯦ ꯊꯦꯡꯗꯦ ꯑꯗꯨꯝ ꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯆꯤꯟ ꯃꯈꯥ ꯇꯦꯡꯈꯤꯒꯦ ꯑꯩꯅ ꯆꯥ ꯂꯣꯟꯕꯤꯔꯦꯕꯀꯣ ꯆꯉꯥꯡꯁꯦ ꯊꯛꯀꯦꯅ ꯆꯉꯥꯡꯁꯤꯒ ꯑꯩꯅ ꯑꯆꯥꯄꯣꯠ ꯄꯨꯊꯣꯔꯛꯄꯅꯤꯗ ꯕꯨꯖꯤꯌꯥꯁꯤꯡꯒ ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯦ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯨꯔꯦ ꯍꯧꯖꯤꯛ ꯃꯃꯥꯏꯒꯁꯦ ꯑꯃꯨꯛꯅꯦ ꯃꯔꯤꯛ ꯇꯧꯅ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥ ꯊꯛꯈꯤꯒꯦ ꯑꯗꯨꯒ ꯃꯥꯅ ꯀꯩꯀꯩ ꯇꯧꯕꯗꯣ ꯇꯨꯃꯤꯟꯅ ꯎꯠꯂꯛꯀꯦꯕꯀꯣ ꯃꯥ ꯍꯧꯖꯤꯛ ꯀꯟꯅ ꯆꯥꯛ ꯊꯣꯡꯉꯤ ꯆꯥꯛꯀ ꯑꯗꯨꯒ ꯀꯥꯡꯉꯧ ꯉꯧꯗꯕꯤ ꯇꯧꯔꯤꯕ ꯑꯩ ꯉꯔꯥꯡ ꯊꯕꯛ ꯀꯩꯅꯣꯗ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯇꯨꯝꯕ ꯉꯝꯗꯕ ꯅꯥꯇꯣꯟꯁꯨ ꯐꯨꯟꯗꯅ ꯈꯪꯕ꯭ꯔꯥ ꯃꯥ ꯏꯆꯥꯁꯨ ꯇꯧꯔꯤꯁꯦ ꯎꯔꯕꯁꯦ ꯃꯥꯁꯨ ꯍꯥꯞꯇꯤꯡ ꯀꯟꯗꯅ ꯆꯥ ꯊꯛꯂꯛꯈꯤꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯂꯥꯛꯑꯒ ꯃꯥꯅ ꯀꯩꯀꯩ ꯊꯣꯡꯕ ꯈꯣꯠꯄ ꯀꯃꯥꯏꯅ ꯇꯧꯕ ꯎꯠꯂꯛꯀꯦꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯈꯪꯉꯗꯤ ꯑꯩ ꯍꯥꯠꯇꯣꯛꯈ꯭ꯔꯅꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯅꯝꯒꯦꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯈꯣꯠꯄ ꯎꯍꯜꯂꯤ ꯈꯣꯠꯍꯜꯂꯤ ꯉꯥꯡꯉꯛꯀꯅꯤꯕ ꯑꯗꯨꯅ ꯎꯠꯆꯔꯛꯀꯦ ꯑꯩ ꯃꯈꯣꯟꯒꯁꯦ ꯑꯗꯨꯝ ꯂꯣꯏ ꯐꯥꯖꯤꯟꯈ꯭ꯔꯦ ꯎꯠꯂꯛꯀꯦꯀꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯄꯨꯔꯛꯑꯅꯤ ꯑꯗꯨꯒ ꯁꯦꯡꯍꯜꯂꯛꯀꯦ ꯆꯥꯛ ꯂꯣꯏꯔꯕꯣ ꯃꯥꯅ ꯁꯤꯒ ꯉꯥꯡꯉꯒ ꯐꯛꯁꯦ ꯀꯟꯅ ꯊꯥꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯈꯥꯗ ꯐꯝꯃꯒ ꯆꯥꯎ ꯐꯃꯨꯡꯗ ꯆꯥꯔꯗꯤ ꯑꯇꯩꯁꯨ ꯅꯥꯕ ꯍꯦꯜꯂꯅꯤ ꯈꯣꯠꯂꯅꯤꯅ ꯑꯩꯅ ꯆꯥꯅꯤꯡꯗꯦ ꯐꯃꯨꯡꯗ ꯀꯨꯝꯊꯕ ꯇꯜꯂꯦꯅ ꯃꯆꯥꯒꯁꯦ ꯊꯥꯡꯊꯈ꯭ꯔꯦ ꯃꯈꯥꯗ ꯐꯝꯃꯒ ꯆꯥꯎ ꯃꯈꯥꯗ ꯐꯝꯃ ꯆꯥꯎ ꯍꯥꯏꯅ ꯑꯩꯒꯁꯦ ꯑꯗꯨꯝ ꯉꯥꯡꯃꯟꯈꯤꯗꯅ ꯑꯗꯨꯝ ꯃꯈꯥꯗ ꯆꯠꯂꯒ ꯐꯝꯍꯜꯂꯦ ꯆꯥꯛ
ꯆꯥꯔꯤꯁꯤ ꯀꯥꯡꯉꯧꯒ ꯆꯥꯛꯀꯅꯦꯕꯀꯣ ꯑꯩꯁꯨ ꯇꯤꯚꯤ ꯌꯦꯡꯕꯗ ꯃꯥꯁꯨ ꯏꯟꯕꯤꯔꯒ 하왜 이게 까먹 걸리노 쟁게 아 시도래 더 토이비 굴리니 시 잡아야 돼 그냥 잡으나 되냐 aku shai kana sheba dauri aigi kaino nasak kadu mo papi ta ka se loina lore mi chakha jan chano manung lon dai to nang ngasai to phajana ta khul phajana kaino phangoi ne phajana phajana siti ne nang mathak to gorong gorong haira chatli ne jaroi ne dudia kang kha manung kuna kuni da changam deba phatabado yong kyam thuklei yong nang ngasai aina uram bada chabun na urami ꯁꯨꯝ ꯃꯤꯅ ꯖꯤꯡꯒꯗꯕ ꯀꯩꯁꯨꯝ ꯂꯩꯇꯦ ꯑꯩ ꯍꯧꯖꯤꯛ ꯅꯥꯔ ꯂꯩꯕꯅꯤꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯇꯣꯏꯅ ꯍꯥꯞꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯅꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯒꯠꯂꯦꯕꯀꯣ biskut bro biskut bapa bro 저기라. Ang gabi mo niya. 특히 이 마사지 비율이니까. ꯊꯛꯄ꯭ꯔꯥ ꯊꯛꯅ ꯀꯣꯏꯗꯣꯔꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯕꯔꯝ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯥ ꯊꯛꯄꯅꯦ ꯍꯩꯕꯅꯦꯅ ꯃꯅꯨ ꯃꯆꯥꯗꯣ ꯀꯩ ꯊꯛꯏꯅꯣ ꯃꯥꯇꯨꯟ ꯐꯨꯜꯂꯤꯅꯦ ꯃꯥꯁꯨ ꯑꯩꯈꯣꯏ ꯕꯥꯅꯤꯃꯛꯅꯤꯅ ꯐꯨꯜꯂꯤꯁꯦ 여보 자 시시시 탁겨야 돼 저 자우들이네 ꯄꯥꯝꯖꯕꯅꯤ 자우들 ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡꯕ ꯑꯣꯔꯍꯣꯟ ꯗꯥꯜ ꯃꯌꯥꯝꯁꯦ ꯍꯥꯞꯆꯤꯜꯂꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯔꯥꯁꯟꯒꯤ ꯐꯪꯕꯗꯨ ꯗꯤꯕꯥ ꯅꯍꯥꯟꯗꯩ ꯂꯩꯇꯕ ꯉꯁꯤ ꯃꯉꯣꯟꯗ ꯗꯤꯕꯥ ꯂꯩꯍꯜꯂꯒ ꯗꯤꯕꯥ ꯑꯆꯧ ꯑꯆꯧꯕꯁꯤꯗꯤ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯆꯥꯁꯤꯗꯤ ꯑꯩꯅ ꯃꯣꯏꯅ ꯄꯤꯔ ꯀꯩꯝ ꯀꯥꯏꯗꯦ ꯑꯆꯧꯕꯁꯤꯅ ꯐꯔꯤ ꯑꯗꯣ ꯃꯌꯥꯝꯁꯤꯁꯦ ꯆꯤꯅꯤ ꯃꯇꯅꯦꯕꯀꯣ ꯁꯤꯁꯨ ꯑꯩꯈꯣꯏ ꯊꯥ 2-3ꯒꯤ ꯐꯪꯕꯒꯤꯅꯦꯕꯀꯣ ꯁꯤꯁꯦ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯁꯨꯝ ꯇꯣꯉꯥꯟ ꯉꯥꯔꯤ ꯅꯠꯇꯅꯤ ꯁꯤ ꯆꯥꯅ ꯊꯛꯅꯕꯁꯤꯗꯤ ꯁꯤꯒ ꯍꯥꯞꯆꯤꯜꯂꯅꯤꯕꯀꯣ ꯑꯩ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯁꯨ ꯁꯦꯠꯇꯤꯡ ꯁꯦꯝꯃꯤꯅꯤ ꯄꯨꯝꯅꯃꯛꯁꯦ ꯐꯖꯅ ꯇꯧꯔ ꯊꯝꯃꯤꯅꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯕꯨ ꯄꯣꯠꯆꯩꯗꯨꯁꯦ ꯂꯣꯏ ꯊꯥꯡꯒꯠꯂꯦꯕꯀꯣ ꯆꯈꯥꯏꯁꯦ ꯑꯃꯨꯛ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯁꯖꯥꯏꯔꯛꯇꯣꯏꯅꯤ ꯁꯤ ꯃꯊꯛꯁꯤꯒ ꯁꯤ ꯃꯊꯛꯁꯦ ꯊꯝ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁꯖꯥꯏꯕ ꯍꯧꯔꯤꯅꯤ ꯁꯤ ꯍꯋꯥꯏꯖꯥꯔꯅꯤ ꯅꯣꯡꯃ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯅ ꯁꯖꯥꯏꯕ ꯂꯣꯏꯔꯦꯕꯀꯣ ꯁꯤꯁꯤꯡꯁꯦ ꯑꯗꯣ ꯁꯤꯗꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯈꯔꯗꯤ ꯑꯗꯨꯝ ꯆꯥꯔ ꯂꯩꯔꯦ ꯍꯧꯖꯤꯛ ꯏꯔꯣꯟꯕ ꯇꯧꯒꯦ ꯇꯧꯔꯤ ꯃꯥꯅ ꯏꯔꯣꯟꯕꯤꯔꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯅ ꯕꯦꯁꯣꯟꯁꯦ ꯉꯥꯟꯕꯅꯤ ꯑꯗꯨꯒ ꯈꯇꯪꯃꯨꯛ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯐ꯭ꯔꯥꯏꯃꯨꯛ ꯇꯧꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯨꯂꯨꯋꯥꯏ ꯀꯥꯡꯉꯧꯅꯤ ꯐꯤꯕꯝꯁꯦ ꯀꯨꯂꯨꯋꯥꯏ ꯀꯥꯡꯉꯧꯁꯦ ꯐꯖꯅ ꯃꯃꯨꯠ ꯇꯥꯅꯕ ꯉꯧꯕꯗ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯩ ꯏꯁꯤꯡ ꯁꯥꯍꯜꯂꯦ ꯑꯗꯨꯒ ꯁꯤꯁꯦ ꯐ꯭ꯔꯥꯏ ꯇꯧꯁꯜꯂꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯆꯥꯔꯒꯦ ꯇꯧꯔꯤꯅꯤ ꯌꯦꯡꯉꯨꯅꯤ ꯀꯌꯥꯝ ꯆꯥꯎꯔꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯌꯦꯡꯉꯨ ꯃꯣꯕꯥꯏꯜꯗ ꯄꯥꯏꯅ ꯇꯧꯔꯤꯁꯦ ꯍꯣꯏ ꯃꯆꯥ ꯊꯣꯏ
देखो ये बीच में बैठ के साइड साइड को मोबाइल दिखा रहे हैं अपने हाथ से चला के। ओए demi ako kayo hujik tumani mapamachat mo dahil gak sanari